ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯅ ꯃꯤ ꯍꯥꯠꯀꯦ ꯍꯥꯠꯂꯣ ꯍꯨꯔꯥꯟꯒꯦ ꯍꯨꯔꯥꯜꯂꯣ ꯂꯥꯟꯒꯦ ꯂꯥꯜꯂꯣꯏ ꯇꯣꯛꯑꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯟꯗꯕ ꯌꯥꯗꯦꯗ ꯂꯦꯞꯔꯒ ꯂꯩꯌꯦ Hello mayam ngasidi ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯃꯤ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯡꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯩ ꯈꯖꯤꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯅꯃꯛꯇꯣ ꯍꯥꯏꯔꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯥꯡꯒꯅꯤ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯈꯟꯊꯣꯛꯔꯒ ꯃꯔꯨ ꯑꯣꯏꯕ ꯈꯣꯏꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯅ ꯀꯨꯀꯤ ꯃꯌꯥꯝ ꯅꯣꯏ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯀꯗꯧꯕ ꯅꯣꯏꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯕꯁꯤ ꯑꯁꯤꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯤ ꯃꯌꯥꯝꯅ ꯏꯈꯪ ꯈꯪꯕ ꯏꯎ ꯎꯕ ꯑꯗꯨꯒꯨꯝꯕ ꯅꯣꯏ ꯀꯨꯀꯤꯒ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯁꯤ ꯑꯩ ꯑꯁꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯁꯤ ꯕ꯭ꯂꯣꯀꯦꯠꯁꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤ ꯅꯥꯒꯥ ꯃꯩꯇꯩꯅꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅꯁꯨ ꯇꯧꯋꯦ ꯑꯁꯤꯗ ꯈꯦꯠꯅꯕꯁꯤ ꯑꯩꯈꯣꯏ ꯅꯥꯒꯥ ꯃꯩꯇꯩꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯤ ꯑꯆꯥ ꯑꯊꯛ ꯄꯨꯁꯤꯟꯕ ꯊꯤꯡꯕ ꯑꯣꯔ ꯐꯥꯔꯒ ꯃꯩ ꯊꯥꯗꯣꯛꯄ ꯃꯥꯡꯍꯟꯕ ꯑꯁꯨꯃꯥꯏꯅ ꯕ꯭ꯂꯣꯀꯦꯠꯁꯤ ꯑꯩꯈꯣꯏꯁꯤ ꯇꯧꯋꯦ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯅ ꯄꯨꯔꯛꯄ ꯄꯣꯠꯇꯣ ꯐꯥꯔꯒ ꯃꯩ ꯊꯥꯔꯒ ꯃꯥꯡꯍꯟꯕ ꯅꯠꯇꯕꯤꯗ ꯃꯣꯏ ꯄꯨꯁꯤꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯆꯥꯕ ꯌꯥꯕ ꯄꯣꯠꯂꯝ ꯌꯥꯎꯔꯒꯅ ꯃꯣꯏ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯃꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯄꯥꯏꯔꯤꯕ ꯐ꯭ꯔꯨꯇꯤ ꯗꯣ ꯑꯃ ꯈꯛꯇꯗꯨ ꯐꯥꯎꯕꯁꯨ ꯃꯨꯟꯕꯗꯣ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯕ꯭ꯂꯣꯀꯦꯠꯇꯣ ꯇꯧꯗꯦ ꯑꯁꯤꯅꯤ ꯈꯦꯠꯅꯕ ꯑꯃꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯝꯕꯔ 2ꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ 2023 3 ꯃꯦꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯅꯨꯡꯁꯤꯗ ꯀꯨꯀꯤꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯃꯤꯒ ꯂꯥꯟ ꯆꯠꯊꯔꯛꯄ ꯃꯅꯨꯡꯁꯤꯗ ꯍꯣꯏ ꯃꯣꯏ ꯃꯔꯛꯇ ꯑꯩꯒꯤ ꯄꯣꯁꯀꯨꯝꯕꯗ ꯅꯣꯏ ꯅꯥꯒꯥꯅꯗꯤ ꯃꯤ ꯍꯥꯠꯇꯕ꯭ꯔꯥ ꯃꯩꯇꯩꯅꯗꯤ ꯃꯤ ꯍꯥꯠꯇꯕ꯭ꯔꯥ ꯍꯪꯂꯛꯄꯁꯨ ꯂꯩꯌꯦꯀꯣ ꯑꯗꯨ ꯍꯣꯏ ꯍꯥꯠꯂꯦ ꯑꯩꯈꯣꯏꯁꯨ ꯍꯥꯠꯇꯦꯗꯤ ꯍꯥꯏꯔꯣꯏ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯟ ꯆꯠꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯁꯤ ꯂꯩꯇꯦ ꯂꯥꯟꯗ ꯀꯥꯞꯅꯔꯤꯉꯩꯗ ꯁꯣꯛꯔꯒ ꯍꯣꯏ ꯁꯤꯕꯒꯨꯝꯕ ꯍꯥꯠꯄꯒꯨꯝꯕꯗꯤ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯂꯒ ꯍꯦꯛꯇ ꯃꯤꯗꯣ ꯐꯥꯔꯒ ꯍꯟꯗꯛꯁꯨ ꯃꯣꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤ ꯑꯁꯨꯃꯥꯏꯅ ꯃꯀꯛ ꯀꯛꯔꯒ ꯄꯥꯔꯠꯁ ꯈꯔꯁꯨ ꯃꯤꯁꯤꯡ ꯑꯣꯏꯌꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨ ꯃꯤꯒꯤ ꯁꯥ ꯐꯥꯎꯕ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯅꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯦꯀꯣ ꯑꯁꯤꯁꯨ ꯑꯆꯧꯕ ꯈꯦꯠꯅꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯃꯤ ꯃꯌꯥꯝꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣই ꯃꯌꯥꯝ ꯂꯩꯌꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯑꯃꯨꯛꯀ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯈꯪꯔꯝꯒꯅꯤ ꯀꯨꯀꯤꯂꯦꯟ JB ꯍꯥꯏꯕ꯭ꯔꯥ ꯑꯃ ꯃꯃꯤꯠ ꯃꯃꯥꯏ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯡꯕꯗꯣ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯀꯣ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯃ ꯃꯣꯏꯒꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯔꯒ ꯉꯥꯡꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯎꯗꯦ ꯑꯁꯤꯁꯨ ꯈꯦꯠꯅꯕ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯌꯦꯜꯍꯧ ꯃꯤ ꯇꯥꯡꯈꯨꯜ ꯈꯪꯗꯦ ꯃꯩꯇꯩ ꯑꯗꯨꯝ ꯅꯥꯒꯥ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯡꯒꯟ ꯌꯦꯜꯍꯧ ꯃꯤꯒꯤ MLA ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯤꯡꯔꯒ ꯑꯁꯤ ꯂꯣꯏꯅꯃꯛꯁꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯅꯦꯕ ꯑꯗꯨꯒ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯦ ꯑꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯃꯤꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯤ ꯏꯁꯥꯒꯤ ꯏꯃꯨꯡꯕꯨ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯕꯨ ꯁꯣꯛꯇ꯭ꯔꯗꯤ ꯌꯥꯔꯦ ꯑꯩ ꯄꯩꯁꯥ ꯐꯪꯔꯒ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯤ ꯌꯥꯔꯦ
ꯑꯩꯒꯤ ꯄ꯭ꯔꯖꯥ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗꯤ ꯑꯩ ꯈꯪꯗꯦ ꯑꯁꯤꯗ ꯂꯦꯞꯔꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯀꯔꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯅ ꯃꯤ ꯍꯥꯠꯀꯦ ꯍꯥꯠꯂꯣ ꯍꯨꯔꯥꯟꯒꯦ ꯍꯨꯔꯥꯜꯂꯣ ꯂꯥꯟꯒꯦ ꯂꯥꯜꯂꯣꯏ ꯇꯣꯛꯑꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯟꯗꯕ ꯌꯥꯗꯦꯗ ꯂꯦꯞꯔꯒ ꯂꯩꯌꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯒ ꯀꯨꯀꯤꯒꯤ ꯈꯦꯠꯅꯕꯁꯤꯀꯣ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤꯁꯨ ꯀꯨꯀꯤ ꯅꯣꯏꯁꯨ ꯏꯁꯥꯒꯤ ꯈꯦꯠꯅꯕ ꯀꯦꯔꯦꯛꯇꯔ ꯑꯩꯅ ꯍꯩꯕꯁꯤꯗ ꯈꯖꯤꯛꯇꯪ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ